ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯨꯌꯥ ꯋꯥꯔꯤ ꯂꯤꯕ 𝗠𝗚𝗜 𝗠𝗘𝗜 ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯅꯥꯂꯨꯈꯣꯏ ꯍꯥꯏꯅ ꯈꯪꯅꯕꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯗ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯇꯤ.ꯑꯩꯆ. ꯁꯨꯖꯥꯇꯥꯅ ꯈꯨꯠꯊꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯂꯝꯗꯝꯁꯤꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯇꯥꯡꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯈꯤꯕ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯦꯟꯁꯤꯟꯕ ꯉꯝꯂꯔꯣꯏꯗꯕ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯍꯧꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯁꯟꯗꯣꯛꯂꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯄꯥꯎꯖꯦꯜꯗꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯨꯠꯄ ꯅꯥꯏꯗꯅ ꯂꯩꯍꯧꯔꯅꯤ꯫ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯝꯗꯝꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯨꯌꯥ ꯋꯥꯔꯤ ꯂꯤꯕ 𝗠𝗚𝗜 ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯅꯥꯂꯨꯈꯣꯏ ꯍꯥꯏꯅ ꯈꯪꯅꯕꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯗ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯇꯤ.ꯑꯩꯆ. ꯁꯨꯖꯥꯇꯥꯅ ꯈꯨꯠꯊꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯂꯝꯗꯝꯁꯤꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯇꯥꯡꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯈꯤꯕ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯦꯟꯁꯤꯟꯕ ꯉꯝꯂꯔꯣꯏꯗꯕ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯍꯧꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯁꯟꯗꯣꯛꯂꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯄꯥꯎꯖꯦꯜꯗꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯨꯠꯄ ꯅꯥꯏꯗꯅ ꯂꯩꯍꯧꯔꯅꯤ꯫ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯝꯗꯝꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫